Ngaiko, nang sakhiba yaroi. Aikhoida mafam ado takamu. Aduga nang saksalo sana mayamdo nang paiba sungya yaroi. Adubu Huranba adu laktuna magi nupiga wari sanarami. Kungop shamba babu dudi kai sakra. Wari sanage ma kaurao. Madi hingulda tabak suba satki. Yani aikhoige hui diki adu thaduna ma buka waluge. Diki salo nangi napudo hingulda tabak suba satki bani. Mi lae wari sanasi lao haiso. Kaino nanga taurisibo. Noigi hui dikina nangi nupabu mafam asida kauba ngamgadro. Soidana ngamgani madugidama karisu wagano. Ma soidana mafam asida lakani. Asomna wari sanaringaida babu mafam aduda laami. Oh, noi oide aigi hui dikina mi lae wari sanase lao haribasidi. Aikhoi nangna pirakwa gada adudagi karisu fangdi. Nangna aikhoida oidaba ngangbane. Aina khange noina karigumba asoiba khara leiramgani. Maduna thoktribane yengo. Aina sariba yum amadi leiba ai yengi farm mayamse madugi gada aduna thokpa paisa adudagi ngaktani. Fare adudi nangna haibado aikhoi thazaragi. Adugane nangi hui diki asi aikhoida yolo. Madudadi haibigano. Aigi hui asidi yonma ngamjaroi. Aigi leijariba lan thum mayamse mana loina ngak chalibane. Hui asigi mamal oina lupa lising nifu fige. Hui asi akoida yolo. Aikoi leirage. Asumna wari sanaraba matung Huranba aduna hui adu leiduna pukirami. Madudagi Huranba mayam adu makhoigi wa tanafam mafam adu yaurabada hui adu Huranba makuk aduna magida hana thamge hairami. Huranba ataisu Huranba makuk aduna haiba wa adu yaduna mayumda hankirami. Aduga Huranba makuk aduna mahaki masa nupa adu kauduna hairami. Ai thabak ama satlukige karigumba aibu unaba mi laklabadi hui asigi maming diki kaubani hui asida aibu kauksu hayu. Hui asi aigi nakta tharau. Asomna wari sanaraba matung Huranba makuk adu mafam adu thadoktuna satkirami. Aduga atopa nupa ama laktuna mahaki masanupida mahaki mapa adu kaunaba hairami. Diki chalo aikhogi babado mabu unaba mi lae haiso aduna ma yumda amukta halo haiso. Diki huidi mafam adu thadoktuna satkirami. Adubu hui adudi mahaki mapu babugi yumda amuk hana halaami. Aduga Huranba aduna mayumda halakpada hui adudi leiramdre. Madudagi mana gyan tarami. Madudi hui adu khungup shamba babugi manakta soidana satpa oiramgani haiba. Madudagi Huranba adu babugi manakta laami. Mafam asida diki lakpura. Hoi lae hui asina aibu yamna uningba male aduna lakpani. Adubu nakhoina ne hui ase yumda numit nini humnidang punduna thamo adu oirabadi hui asina ne noina haiba wa khudimmak loina iladabani. Babugi wa adu taraba matung Huranba aduna hui adu amuk hana puduna mathangi numita hui adu atopa Huranba amada amuk hana pirami. Asom tawduna hui diki adu Huranba mayamgi mayumda ahing amuk laknarami. Adubu hui adu makhoigi manakta layu yadabida babugi manakta adum laami. Asomna tarokpa asina babuna makhoida amuk hana apangba sire khangami. Handak mukti akhoi amuk hana magi wada pangthaba yadre. Mabu aina para amadi tambirage. Asomna Huranba makhoi mari wari khanaraba matung
ꯃꯈꯣꯏ ꯃꯔꯤꯃꯛ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯕꯥꯕꯨꯅ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯃꯈꯣꯏꯅ ꯇꯥꯗꯕꯤꯗ ꯕꯥꯕꯨꯕꯨ ꯕꯣꯔꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯨꯔꯥꯟꯕ ꯃꯔꯤ ꯑꯗꯨ ꯋꯥꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯕꯨꯗꯤ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯝꯃꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯏꯁꯤꯡ ꯊꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯛ ꯂꯣꯏꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯑꯣꯛ ꯃꯌꯥꯝ ꯑꯗꯨ ꯍꯣꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯣꯛ ꯃꯌꯥꯝ ꯑꯗꯨꯅ ꯈꯣꯡꯕ ꯑꯗꯨ ꯕꯥꯕꯨꯅ ꯕꯣꯔꯥ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯕꯗ ꯕꯥꯕꯨꯗ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯥꯕꯨꯅ ꯂꯥꯎꯔꯛꯑꯝꯃꯤ, ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ, ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯣꯛ ꯍꯣꯏꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯉꯥꯎꯕꯔോ? ꯀꯅꯥꯅ ꯅꯪꯕꯨ ꯕꯣꯔꯥ ꯑꯗꯨꯗ ꯍꯥꯞꯄꯝꯃꯤꯅꯣ? ꯑꯗꯨꯒ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ? ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯅꯝꯗꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯉꯥꯎꯕ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯧꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯃꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯅꯪ ꯕꯣꯔꯥ ꯑꯁꯤꯗ ꯅꯪ ꯑꯣꯏꯅ ꯂꯩꯔꯨ ꯂꯥꯛꯑꯣ꯫ ꯅꯪꯅ ꯑꯩ ꯁꯥꯗꯨꯅ ꯆꯠꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯕꯥꯕꯨ ꯑꯗꯨ ꯕꯣꯔꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯔꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯣꯛ ꯂꯣꯏꯕ ꯅꯨꯄꯥ ꯑꯗꯨ ꯕꯣꯔꯥ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯕꯨꯅ ꯑꯣꯛ ꯃꯌꯥꯝ ꯑꯗꯨ ꯍꯣꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯣꯛ ꯂꯣꯏꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯒꯨꯍꯥ ꯑꯃꯗ ꯂꯪꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯍꯨꯔꯥꯟꯕ ꯃꯔꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝ ꯍꯜꯂꯛꯄꯗ ꯕꯥꯕꯨ ꯑꯗꯨꯗꯤ ꯑꯣꯛ ꯃꯌꯥꯝ ꯑꯃ ꯍꯣꯏꯗꯨꯅ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕ? ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯒꯨꯍꯥ ꯃꯅꯨꯡꯗ ꯍꯨꯟꯊꯔꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯨꯟꯊꯔꯝꯕ ꯃꯐꯝ ꯑꯗꯨꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯒꯨꯍꯥꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯃꯌꯥꯝ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯁꯅꯥ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯣꯛ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯅꯥ ꯃꯌꯥꯝ ꯄꯨꯔꯛꯇꯨꯅ ꯑꯣꯛ ꯃꯌꯥꯝ ꯑꯁꯤꯁꯨ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯅꯤ꯫ ꯉꯥꯏꯈꯣ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯗ ꯃꯐꯝ ꯑꯗꯣ ꯇꯥꯛꯑꯝꯃꯨ, ꯑꯗꯨꯒ ꯅꯪ ꯆꯦꯛꯁꯤꯜꯂꯣ꯫ ꯁꯅꯥ ꯃꯌꯥꯝꯗꯣ ꯅꯪ ꯄꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯣꯏꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯏꯅ ꯍꯥꯏꯔꯃꯤꯅ ꯑꯩ ꯃꯐꯝ ꯑꯗꯣ ꯇꯥꯛꯇꯤ ꯇꯥꯛꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯛꯑꯒꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯕꯥꯕꯨꯅ ꯃꯈꯣꯏꯕꯨ ꯒꯨꯍꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯑꯝꯃꯤ꯫ ꯅꯣꯏꯅ ꯁꯅꯥ ꯑꯁꯦ ꯇꯁꯦꯡꯅ ꯄꯥꯝꯂꯕꯗꯤ ꯕꯣꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯁꯥꯅ ꯆꯪꯖꯔꯣ꯫ ꯕꯥꯕꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕ ꯃꯔꯤ ꯑꯗꯨ ꯕꯣꯔꯥ ꯃꯅꯨꯡꯗ ꯃꯊꯟꯇ ꯆꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯄ ꯉꯝꯗꯅꯕ ꯕꯣꯔꯥ ꯑꯗꯨ ꯆꯦꯠꯅ ꯀꯤꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯕꯨ ꯒꯨꯍꯥ ꯃꯅꯨꯡꯗ ꯑꯃꯃꯝ ꯂꯪꯊꯔꯝꯃꯤ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯄꯪꯕ ꯁꯤꯔꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯔꯝꯃꯨ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏꯒꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯥꯕꯨꯅ ꯅꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯨꯔꯥꯟꯕ ꯃꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫